Manipur Legislative Assembly gi Tarasuba session ngasidagi haukhre hairiba session asi lakliba February gi 19 fawba chathagani ngasi ahanba numita Manipur gi Governor Dr. Najma Heptullahna mahaki Warol House ta thamki makha tarakpada House ta Business Advisory Committee gi report puthokpa Supplementary Demands for Grant 2019-2020 loinana senba chahi disingani kun konmathoi gi budget estimate sing puthokani February gi 19 fawba chathagadauriba budget session asigi February gi 10 taraga taru 19 amadi February gi 19 da suti leiba maramna House ki mifam leiroi Mau Imphal Marketing Coordination Committee na sayol khudingi leibak pokpa amadi irai numit khudingi mafam hongduna famba Mau Kaithel ngasi Sekmai Bazar da phongkhre Ministry of Science and Technology Government of India na thokiba order amana Professor Pulok Kumar Mukherjee na Institute of Bioresources and Sustainable Development IBSD Imphal gi director gi firm puragani Thawbal district ki Lilong Dam makhadagi MD Sahek Waris Kauba mioi ama Imphal gi Sajiwa jail da ngarang ayuk yamna chingnaningai oiba maongda thauri yalaga siramba thogdok adubu Manipur sarkar na athubada thigat pituna asengba langla langjin puthok-tuna mara laiba sing ain gi oiba sairak piu haiduna ngasi Lilong Dam da miyamna wakat mifam phongkhre Kasom Khulendagi Nambasi Taba Lambi asi sahi asigi manungda semba loiragani haina Fungyar Assembly Constituency gi MLA ke Laisiona miyam da thajaba pikre Nambasi Imonda sagatliba ground yengsinbagi khongchatta MLA na Kasom Khulendagi Nambasi Taba kilometer kunlom sangba lambi asi sahi asigi manungda loisilagani haina miyam da thajaba pikibdi Ahumlak Suba Liangmai Naga Baptist Association Manipur LNBAM Main Conference ngarang Tamenglong District ki manung chana laiba Tamai gi Malek Baptist Church Tamada loisinkre Numit humni chupna satharakhiba conference asida tongan ba church humdra dagi miyoi lising taret lomna sarugyaki Mamang sahigi December mangada supnatagi chahi 16 khakta ngairibi nupi masa amabu rape tawraba matungda hatkibagi thogdok chenaba naha ani ngarang Tripura ge Gomati district ta laiba special court amana sibagi dandi pinanaba well takre The Energy and Resources Institute Terry gi hana makok oiramba RK Pachauri ngarang New Delhi da thamoi gi anaba amadagi laikhidre mahak masagi sahi humdraga mapan sukre Terry Director General Ajay Mathurna tweet tawrokpa wafam amada ngasi Terry gi oiriba phibam asi yohollakpada RK Pachauri na achoba thodang lauram ki haina singthaki Asia gi kaithel singda China mobile gi hack tungda Bharti Airtel khwaidagi faba mobile operator ama oina ani subada leiba ngangkre hauzik fawbada kaithel dagi karakhiba sendong oina $1 billion nimfugo mathoi company asida karakpa ngangkre masina maram oiraga Emirates Telecom Indonesia amadi China Unicom gi mathakta khwaidagi faba mobile operator oina leiba ngangkre Microsoft Corporation gi Chief Executive Officer CEO Satya Nadella chaliba thasigi aroiba sarukta India da lakni haina company asigi maikai dagi khangalakli hauzik fawbagi oinadi company asigi maikai dagi karamba numitta chapchana lakadagi haibagi pau khanghalakpa laitri adumak pu pawgi source amagi matung inadi Nadella lakliba February gi 13 dagina 13 fawba India da lairaba yai hairi Asigi tang tara amadi taraga mathoida Myanmar Army na Myanmar gi Kwakto amadi Rathedang Township ta Arakan Army gi mathakta landaduna mafam adudagi Arakan Army sing takthokre haina lauthorkiba wafam adu semjin sajinbane haina Arakan Army na haikre